Hi ma'am, happy yausang. Amukasu happy yausang haijari do yausang su lae aduga ai sum aigi wakhalon haitarene. Ai wakhal sidang khara katang sum share tawjaningba. Dada aigi ayamba aigi interest area aina yam passionate over pot haitardi angang loinaba angangi wakhalonje moida kaidi moi child psychology haitare. Aduga moi overall development haidi angang amasna mana pokpadagina chawkhalakko haitarene. Asigi face sahi trauma ki manungja akoina fazna sembi hautardi maze haidi yam thina mating laiba leader adagi mana chatlo fail khudingmakta afaba oidoini dana aduga si khudingmakneba mama ampa oiba parents khudingmakna pamise aduduna hojiki angangi area da yam thina interest leije ko aduna aigi wakhalon khara share tawjage anga maze lairik haibeju sangi aduga laisu sangi ko lairik haire haraga mu masa phattadi yadreba masa phare haraga mu ma laire mu haidadi yadeba aduna lairiksu haiba masaju phaba discipline haidi mama mapana adagi ahlamanda thaksi khasi naiba aduga magi habit sumba mayam se loina afaba values singse haidi magi personality masema da yawrakadoni ba angang singse sise do angang oibanina moi hairaga polakpa nate ko as a parent adagi yokpiri ba caregiver akhoi mayam sina mongonda haidi ama laikhom ama se haidi pi kan akoina semning ba mawongda semba dune ba parenting haise ado parenting se yam thina important oi ai mathangi video semjarakpada haidi parenting makhal mari leba angang yokpagi mari je psychologist ki matungina ko adudoida karambana khwaidagi afaba parenting style no haibase ai share tawjarake sigi parenting style je si follow tawbadagi neba haidi akoigi samaj da leader afaba mayam ama adagi atopa mayam haidi masak naiba mi mayam angang singna oire isingse moi pi ngai da phajana sembi gi baini ba chawra kana moida problem leitise adagi parenting da samjana semhauba adagi mama pana haidi mama khatangna senaba mapa yaudaba adagi haidi makhal mayam moije yam laina sembi gi ba haitare sumba sina maram oiraga society da haidi dum society da angang sina haidi magi phataba lambi chatpa adai haidi dum haidi angang je magi potential magi punsi je mating laina hanga tawje nisa charu bani khangde adagi nupi macha aurasu haidi dum ngausana ba khopa haidi ma'am magi punsi do hena mana ka haitare responsible adult ama oigadabdo magi mating laina hingadabado magi khaidi punsi je standard wang haitare amai tawdaba lama khangda daina haidi lotion gi ba haitare ne haidi magi adai do da magi punsi gi growth la ka do ba face angang ji gi lotion gi ba mi yeng sana uba ngamdaba ko sumaina haidi sina macha example laikre do sigi aigi knowledge share tawdinganda aigi introduction macha ma haijage aigi ming chinglambi ko ado aigi aina masters samjarakpase mayamna hojik dum kaiguma laina na haningdaba cancer na are haga saina tata chalo haidna sigi college ama haidi science ka arts ka college ani leba do phangbase yam kana laida baneba ado aido haidi entrance thare interview chale ahumlak jalakanda haidi daina moigi tata gi college tata institute of social science ai se tamjagi baneba akhoi je arts or professional course neba haidi yam thina moina phajna tambi tamba loiraba matungda aise masters loiraga moi placement ju dum pi ba campus mi kauraga adaina interview piaga khanbane aisu ai 2018 masters loibagi March o adugi tawdrikanda akhoi dum master tambo loidrikanda dum campus mi myam kauraga recruiter myam lai ado ai placement da thabak ahum khangi ba ahumak do ai amta di lawgi de ko adu aina pamna lawningi badi ama khanbadi curriculum manager haidare angangi curriculum se sije school gi sembagi class 1 to 12 oibani aina semgi bedo adugida kamlani ketan na school ama khangi ba chennai da kamlani ketan na NIT Trichy haidi India da lariba whole NIT mayam je National Institute of Technology sigi mayam ji quite one of the best quite aphabadi NIT Trichy je se laibani ba sigi manak da laibani ko gi school do kamlani ketan haibani da aido angang young so oirba yamna du headmaster loibaga thabak khwang ai lawrasira khanba aduga aina CG thabak se tawgi tardi keno tawroi khanbai some sort of UPSC thagi khanbadagi aina thabak sing jam ta lawgi dabane ba hoi UPSC su try
ꯐꯖꯅ ꯀꯣꯚꯤꯗ ꯂꯥꯛꯄꯗꯩ ꯊꯥꯈꯤꯗ꯭ꯔꯦ ꯁꯤꯅ ꯃꯔꯝ ꯋꯥꯔꯤ ꯑꯃ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯀꯣ ꯁꯣ ꯑꯥꯏ ꯑꯦꯝ ꯖꯁ ꯁꯤꯌꯔꯤꯡ ꯃꯥꯏ ꯅꯣꯂꯦꯖ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯝꯕꯤꯕ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯃꯇꯤꯡ ꯂꯩꯕ ꯁꯤꯇꯤꯖꯟ ꯑꯃ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯃꯥ ꯃꯄꯥ ꯑꯗꯒꯤ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯃꯅꯦ ꯃꯆꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯔꯤ ꯃꯇꯥꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥ ꯃꯄꯥꯒꯤ ꯏꯃꯤꯖꯤꯌꯦꯠ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯃꯃꯥ ꯃꯄꯥꯁꯨ ꯁꯤꯗꯤ ꯀꯤꯌꯔ ꯒꯤꯕꯔꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯨꯝ ꯒꯥꯔꯖꯤꯌꯟ ꯁꯄꯣꯔꯇꯤꯡ ꯔꯣꯜ ꯄꯤꯕꯤꯕ ꯃꯣꯏꯁꯦ ꯆꯥꯎꯅꯕ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯅ ꯆꯥꯎꯔꯛꯑꯕ ꯃꯇꯨꯡꯗꯗꯤ ꯃꯥꯁꯦ ꯑꯦꯗꯜ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯍꯤꯡꯗꯣꯏꯅꯤꯗꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯄꯣꯛꯄꯤꯔꯦ ꯑꯩ ꯄꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯅ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯁꯨꯊꯥꯡ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯅꯔꯒ ꯂꯥꯛꯄꯅꯤꯗꯅ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯁꯦ ꯋꯥꯟꯁ ꯑꯍꯟ ꯑꯣꯏꯔꯝꯕ ꯃꯤ ꯑꯃꯁꯨ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯗꯤ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜ ꯃꯣꯏꯗ ꯐꯖꯅ ꯑꯉꯥꯡ ꯀꯃꯥꯏꯅ ꯂꯣꯏꯅꯕꯤꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯔꯅꯤꯡ ꯐꯦꯁ ꯃꯣꯏꯒꯤ ꯄꯤꯛꯏꯕ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯂꯛꯄꯗꯩꯅ ꯃꯦꯟꯂꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ 30 ꯍꯥꯏꯔꯁꯦ ꯀ꯭ꯂꯥꯁ ꯐꯣꯔꯃꯦꯇꯤꯞ ꯏꯌꯔꯁ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯝꯕꯤ ꯁꯥꯕꯤꯒꯗꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯗꯤ ꯁꯦꯝ ꯇꯥꯔꯗꯤ ꯑꯦꯅꯤ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯕ ꯄꯥꯝꯃꯤꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯐꯕ ꯃꯤ ꯍꯥꯏꯗꯤ ꯑꯣꯐꯤꯁꯔ ꯑꯗꯒꯤ ꯃꯁꯛ ꯅꯥꯏꯕ ꯂꯤꯗꯔ ꯑꯦꯅꯤ ꯐꯤꯜꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯔ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯃꯃꯥꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯐꯝ ꯐꯤꯗꯥ ꯑꯃ ꯀꯟꯕ ꯌꯥꯏꯑꯕ ꯁꯤꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯔꯛꯄ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯔꯦꯟꯇꯤꯡꯗꯒꯤ ꯊꯣꯔꯛꯏꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯁꯦꯝꯕ ꯃꯇꯝꯗ ꯏꯟꯒ꯭ꯔꯤꯗꯤꯌꯟ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯂꯚ ꯁꯄꯣꯔꯠ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯁꯄꯣꯔꯠ ꯎꯠꯄꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯕ ꯅꯠꯇꯕ ꯑꯗꯩ ꯄ꯭ꯂꯁ ꯑꯉꯥꯡꯁꯦ ꯀꯩꯗꯧꯋꯦ ꯑꯗꯨꯝ ꯁꯦꯝꯖꯔꯁꯅꯣ ꯑꯁ ꯑꯩ ꯄꯩꯁꯥ ꯄꯥꯏꯌꯦ ꯄꯩꯁꯥꯁꯤꯅ ꯑꯗꯨꯝ ꯍꯌꯦꯡ ꯑꯉꯥꯡꯁꯦ ꯂꯩꯍꯧꯔꯁꯤ ꯅꯣ ꯁꯤ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ ꯍꯦꯟꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ မာꯁꯦ ꯍꯦꯟꯅ ꯁꯦꯝꯃꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁ ꯑꯩꯅ ꯄꯩꯁꯥ ꯂꯩꯖ ꯇꯥꯔꯁꯨ ꯑꯉꯥꯡꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯋꯥꯠꯍꯟꯗꯣꯏꯅꯦꯕ ꯕꯠ ꯍꯨ ꯅꯣꯁ ꯑꯦꯗꯜ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯔꯛꯀꯅꯤꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤ ꯇꯥꯔꯗꯤ ꯁꯦꯝꯕꯤ ꯇꯥꯔꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯏꯗꯤ ꯐꯅꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯑꯣꯏꯔꯁꯨ ꯐꯅꯌꯥꯝ ꯋꯥꯕ ꯑꯣꯏꯔꯁꯨ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯔꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯁꯣꯁꯥꯏꯇꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯛ ꯅꯥꯏꯕ ꯃꯇꯤꯡꯅ ꯃꯤ ꯑꯃ ꯂꯩꯈꯤꯗꯣꯏꯅꯦꯕ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯕꯗ ꯌꯥꯅꯤ ꯑꯗꯒꯤ ꯆꯥꯎꯔꯛꯑꯀꯥꯟꯗ ꯉꯥꯎꯁꯟꯅꯔꯣꯏ ꯑꯗꯨꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯚꯔꯑꯣꯜ ꯏꯃꯣꯁꯟ ꯑꯗꯒꯤ ꯀꯣꯛꯅꯦꯇꯤꯞ ꯀꯣꯛꯀꯤꯀꯣ ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯗꯨꯒ ꯍꯛꯆꯥꯡ ꯐꯕ ꯃꯥꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯤꯔꯛ ꯇꯤꯜꯂꯨꯕ ꯃꯇꯝꯗ ꯍꯦꯟꯅ ꯃꯉꯣꯟꯗ ꯆꯥꯎꯈꯠꯄ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯄꯦꯔꯦꯟꯇꯤꯡ ꯏꯁ ꯑꯣꯜꯁꯣ ꯋꯥꯟ ꯑꯣꯐ ꯗ ꯏꯝꯄꯣꯔꯇꯦꯟ ꯐꯦꯛꯇꯔꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯁꯦꯌꯔ ꯇꯧꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯊꯪ ꯃꯊꯪ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯥꯒꯤ ꯆꯍꯤ ꯐꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯑꯗꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯍꯥꯏꯗꯤ 4 5 6 7 8 9 11 12ꯇꯅ ꯀꯃꯥꯏꯅ ꯂꯣꯏꯅꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯅꯣꯂꯦꯖꯁꯨ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯕ ꯑꯗ ꯑꯩꯅ ꯊꯥꯏꯅ ꯊꯕꯛ ꯈꯟꯈꯤꯕꯗꯨꯁꯨ ꯃꯥꯏ ꯁꯦꯂꯔꯤꯗꯨꯁꯨ 2018ꯗ 30,000ꯗꯒꯤ ꯍꯧꯕꯅꯦ ꯑꯗꯨꯒ ꯑꯗꯨ ꯈꯟꯈꯤꯕꯅꯦꯕ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯋꯦ ꯔꯤꯇꯟ ꯇꯦꯁ ꯊꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯁꯨꯝ ꯑꯩꯒꯤ ꯏꯟꯇꯔꯦꯁ ꯑꯦꯔꯤꯌꯥꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯣꯠꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ